ngasi phongkhiba tongan tongan ba manipuri sifungsingdagi maruoibi ipausing myamna thamjagi ahanbada mahailoi da Ahenba thabak chathakhibagi oja thabak tagi suspend tokre Delhi school amada oja amana Maheiloi Nupimacha amabu katigi maning thangma sarukna phubudagi hendoktuna school building adugi ahanba matholda leiriba classroom dagi Maheiloi edu makhada langtharakpada sena oja ama khudakta thabak tagi suspend tokhibaga loina police na phajinkhre haidi Police ki report matung ina thawdo asida senari Oja Nupi asigi mami Gita Deswal kawi adugo mahakna building dagi lang tharakpagi shoklaba class 5 tamliba Nupimacha do hauji Hindu Rao Hospital da katuna treatment sathari Nupimacha adugi phibam ka hena khudong thine oidre hari thawdo asi Delhi gi model basti area da leiba Prathamik Vidyalaya da thokibani thawdo si thopagi pawhek phangmaga police team ama mafam madura yamna thuna sangsinduna mafam madura tilamba miyambu control tokhibaga loinana Oja Nupi edu phajinkhibani amaramda paw si hek phangmaga Delhi MCD na Oja du khutakta suspend tokre hansu pawsin makhatana phongdurakli atopa paw amadana factory mai sakpagi thawdokta miyai ahum sire ani sokli mathol ahum wangwa factory amada ngasiyu anganbada khanghauduna mai saklakpagi thawdokta miyai ani senkhibaga loinana ani na soinkhre hadi thawdo asi Uttar Pradesh ki manungsanba Kanpur gi mill area da leiba cycle gi part saba factory amada thokibani thawdo asi da laikhidraba miyai ahum adu factory asida thabak suba miyai ngaktani Makoi singa dudi unaw dagi Joy Prakash singa sayangkai Kanpur Nagar dagi Pradip Gautam Elias Raju saykungani pan amasum Narendra Salini Elias Dinu saynipuni mai sakpagi thawdo asida punna miyai taruk soki makoi taruk hospital pukatuna treatment satakhi maduda miyai ahum laikanaba ngamdana sikhibani amana ka hena soqawdabadagi first aid piraba matung mayumda hankre ani di makhatana laikatnari makoi ani gi phibam luna lei hairi hensu pausina makhatana phongdurakli Atopa pa omana army ke manakta miyani sikhibagi matangna khongjang sangsinkhre Jammu amasum Kashmir gi Rajouri da leiba army camp amagi manakta miyani nongmaina panduna sikhibagi thawdo amaga mari leinana army camp mamangna miyamna khongjang sangsinkhre amaramda miyani edu lalhobagi nongmai maruna panbadagi sikhibani haina army gi mekedigi claim tarakli army gi report matungina thawdo singa seyu anganbada military hospital amagi manakta thokibani Masa khangdaba miyai kharana mafam khangdana nomai kapagi thawdoktuna miyai ani edu laikhitabani amasum thawdok thokiba mafam aduda police security forcing amadi administrative officials sing laikhi amasum amaromda victim gi imung manungi miyai sinadi army gi wafam adu yakidaba loinana army gi nomai maruna panbadagi sikhibani haina claim tawli hensu paushna makhatarakli atopa pawmana diplomatic oy mawong wari sanaduna waroisin purakna bokhnagadabani Modi Russia amasum Ukraine laibani gi marakta pamdaba thawdok kya thoklibasi diplomatic oy mawong wari sanaduna loisinana bokhonabada khwaidigi hena phaba khongthang oigani haina laibasi gi prime minister Narendra Modi na Russia gi president Vladimir Putin da khangan khraidi prime minister Narendra Modi na wapamasi Russia gi president Vladimir Putin ga telephone ki kuthana wari sanakhibada phongdokhibani haina official web report aman haidi report asigi matung ina Modi na makhatana phongdokhibada Ukraine amasum Russia ki marakta haujik thokliba ungkhanabagi thawdo asi malem gi leba khutingmangna loisin hanba pami maram aduna leba ani na khuthoknabagi mohutta wari sanaduna warisin purakna bo honagadabani haidi Amaromda laiba ani gi lusimusingna telephone ki kuthana wari sanakhiba laiba ani gi lainariba mari hanadagi hena fagat hanabagi matangna su khanaki energy cooperation trade amasum investment gi matangna su lusingba ani na arubu wari kya sanaki defense amasum security cooperation gi matangna su laiba ani gi lusimusing asina maru eba wari kya sanagi hansu PMO gi office na phungdurakli Amaromda laiba asigi prime minister Narendra Modi na phongdokhibada Ukraine amasum Russia India gi oinadi afaba maru maktani maram aduna laiba anina lan tawnabagi mohutta wari sanaduna warisin purakna bohonagadabani Russia gi president Putin gi ngasi telephone gi kuthangna wari sanakhiba duda haujiki matam asi lan gi matam nati aduna lan tawba toknaba lambi thiksi haina khangan khiba leire amadi Russia digi thawlai bigi sang hanadagi hengatnaba matangna su yamna kupna khana khena su makhatana phongdorakli Amaromdana Bihar yu thakpadagi sikhiba apun mami masing yangkai sukre report haukiba numit kharane sida Bihar husen ma yu thaklubadagi sikhiba migi masing haujik phawbi oina yangkai sukre na
unofficial oiba report amana hairi adu official oiba report ki matung ina miyoi kungani pan housing phabi oina sian khre hairi hu sian ba yu thaklu badigi miyoi kya sian ki ba siga mari lena police na satakhiba thijin humjin megi thabakta housing phabi oina illegal oiba mongna country liquor sungba miyoi samaga kungatruk fogat pangam khre makhoi dagi yu liter lising mari rom se fogat pangam khre hairi Amaramda, police na paraba miyosing adu gimanung na thaudo sida maru oina scenery ba miyosing yaubra haina permission hangi pugo hangi pakum district SP na sapsana pibigi muta housing investigation chatharibana maramoiraga thaudo sigi matang na public ta phongdokpo khudong sa da khara leire athupa matamda thaudo sigi matang na waroisin purakna na bohona duna scenery ba miyosing matakte action lokal kani swaide Makasa Tarapoina Topa Palm, FIFA World Cup 2022 gi winner amasung runner up ki prize money lathokre. FIFA World Cup 2022 gi climax naksilakpa luina December taragani pa numaijung numita France amadi Argentina ni gi marakta final sanaragani. Football fans in the housing world champions oiriba France amadi Lionel Messi na losing ba Argentina ni gi marakta rulings contest ama sathagani haibigi asa tawbugo loinana leiba anina tournament gi puwari ohumluk suboina title lawnabagi miyeng thamli Argentina na lemjaningai oiraba trophy amadi kumja English singa samapan humdra gani panamadi English singa samapan March gotruk ta lokre duka France na kumja English singa samapan maudra gani panamadi kumja English singa ni tara gani panda mai pakhi report amagi matungina FIFA World Cup 2022 final gi winner na prize money $1 nifugan tu lupa crore sahumga nifugo mari fangani duga runners up na $1 kuntra lupa crore saniga nifugo mga fangani nakalamurom da ahum supa maphamda leibi team da $1 kungatre lupa crore saniga kun pigane madi mari supa maphamda leibi team na $1 kunga mga lupa crore saniga mari fangani Brazil, Netherlands, Portugal amadi England na quarter final fawba sangbigidama $1 taragatre lupa crore sambu kuntragani pan fangani USA, Senegal, Australia, Poland, Spain, Japan, Switzerland amadi South Korea na round of 16 fawba sangbigidama $1 taragumdoi lupa crore samaga taruk fangani masida natana Qatar, Ecuador, Wales, Iran, Belgium, Germany, Costa Rica, Serbia, Cameroon, Ghana, amadi Uruguay na group stage yabagi damak $1 mapan lupa crore humdraga mari pigni amarom na final gi mangoinan Argentina gi captain Lionel Messi na mak title class matungda makilewa kitamak international football gi retire tawragani hana lathokhi Messi na maki star to that career ahanbo na World Cup trophy lawnaba miyeng thamli swaidi nakala marom da Mbappe na mahaki career anirak subu World Cup title lawnabigi miyeng thamli makhoi na hana na kumja English ngani ga taragani pan World Cup title lawkrabani thangja numit December taragatre ta ohum suba mafam gi play off ta Croatia amadi Morocco anigi marak sanagani Morocco na grand tournament sigi ohum suba mafam kanma ngamba ahanba African nation oina ba panam thamli hansu paus na phongdorakli aduga hausi koina di me paus tu matang solution jarage masu myam puna anoba update ngaminase